ꯑꯈꯟꯅꯕ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯤꯁꯤꯈꯣꯝꯕꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯄꯥꯎ ꯉꯁꯤ ꯆꯥꯟꯗꯤꯒꯔꯗ ꯄꯥꯡꯊꯣꯛꯀꯗꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯤꯐꯝ ꯁꯔꯨꯛ ꯌꯥꯅꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯉꯔꯥꯡ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯍꯥꯡꯕ ꯌꯨ.ꯁꯤ.ꯑꯣ ꯕꯦꯡꯛ ꯕ꯭ꯔꯥꯟꯆꯇꯒꯤ ꯂꯨꯄꯥ ꯂꯥꯈ 6 ꯂꯣꯝꯒꯤ ꯁꯦꯟꯐꯝ ꯂꯨꯠ ꯇꯧꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯍꯥꯡꯕ ꯌꯨ.ꯁꯤ.ꯑꯣ ꯕꯦꯡꯛ ꯕ꯭ꯔꯥꯟꯆꯇꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯒ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ 6 ꯂꯣꯝꯒꯤ ꯁꯦꯟꯐꯝ ꯂꯨꯠ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯂꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯨꯠ ꯇꯧꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯊꯥꯡ ꯄꯥꯏꯔꯒ ꯆꯪꯂꯛꯂꯒ ꯕꯦꯡꯛ ꯑꯁꯤ ꯂꯨꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ, ꯗꯦꯜꯂꯤꯗ ꯑꯦꯝ.ꯍꯩꯆ.ꯑꯦꯅ ꯁꯤꯟꯗꯨꯅ ꯐꯝꯈꯤꯕ ꯃꯅꯤꯄꯨꯔꯤ ꯄꯤꯁ ꯇꯣꯛꯀꯤ ꯃꯤꯐꯝꯗ ꯑꯃꯤꯠ ꯁꯥꯍ ꯁꯔꯨꯛ ꯌꯥꯈꯤꯗꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯍꯥꯕꯂꯤꯅ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯂꯩꯖꯁꯅꯨ, ꯄꯥꯔꯠ ꯑꯣꯐ ꯍꯤꯁꯇ꯭ꯔꯤꯅꯤ, ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯃꯣꯡꯕ ꯍꯟꯕꯅ ꯂꯩꯔꯤꯁꯤꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯂꯩꯖꯒꯦ, ꯆꯪꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯨꯝꯁꯤ, ꯅꯠꯇꯅ ꯑꯃꯒꯤꯗ ꯌꯥꯕ ꯑꯃꯒꯤꯅ ꯌꯥꯗꯕ ꯑꯗꯨꯗꯤ ꯂꯣꯏ ꯁꯥꯎꯅꯔꯛꯑꯅꯤ, ꯑꯔꯦꯝꯕꯗ ꯏꯔꯥꯡ ꯊꯣꯛꯂꯛꯀꯅꯤ꯫ ꯏꯔꯩꯄꯥꯛꯁꯤꯗ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯐꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯐꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯃꯥꯒꯤ ꯂꯩꯔꯤꯗꯣ ꯁꯦꯡꯅ ꯂꯩꯅꯁꯤ, ꯌꯦꯠꯅꯒꯨꯝꯁꯤ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯔꯛꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯈꯥꯡꯉꯕꯣꯛ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯁꯨꯞꯅꯇꯒꯤ ꯊꯥ 8-9 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯉꯥꯄꯦꯝꯃ ꯉꯥ ꯃꯆꯥ ꯑꯃ ꯌꯣꯠꯁꯤꯟꯈꯤꯕꯗꯒꯤ ꯄꯟꯕꯗꯒꯤ ꯂꯩꯀꯠꯅꯕ ꯉꯝꯗꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯑꯇꯦꯛ ꯑꯀꯥꯏ ꯅꯣꯡꯃꯩ ꯈꯔ ꯄꯥꯏꯔꯒ ꯒ꯭ꯔꯦꯅꯦꯗ ꯈꯔ ꯍꯨꯔꯥꯜꯂꯨꯔꯒ ꯃꯤ 100 ꯐꯥꯎꯕ ꯁꯨꯗꯕ ꯒ꯭ꯔꯨꯞ ꯁꯦꯝꯒꯠꯂꯒ ꯑꯐ-ꯑꯐꯕ ꯑꯉꯥꯡꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯀꯌꯥꯗ ꯂꯥꯈ 5 ꯗꯤꯃꯥꯟ ꯇꯧꯁꯤꯟꯕꯗꯒꯤ ꯇꯣꯛꯅꯔꯦ꯫ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃ ꯃꯨꯠꯈꯤꯕꯗ ꯆꯂꯥꯏꯔꯤꯕ ꯃꯤꯗꯨꯈꯛ ꯅꯠꯇꯦ ꯁꯤꯔꯤꯁꯦ, ꯑꯣꯖꯥ ꯀꯌꯥ, ꯁꯥꯇ꯭ꯔ ꯀꯌꯥ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ꯫ ꯅꯣꯏꯒꯨꯝꯕ ꯁꯨꯝ ꯆꯥꯔꯕ ꯅꯠꯇꯦ ꯑꯣꯏꯔꯛꯇꯣꯔꯤꯁꯦ꯫ ꯂꯥꯟꯒꯤ ꯅꯃꯥꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯇꯧꯅꯔꯣꯏꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯈꯣꯏꯁꯨ ꯂꯥꯟ ꯃꯥꯡ ꯊꯥꯔꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯂꯥꯟꯐꯝꯗꯗꯤ ꯊꯦꯡꯅꯗꯦ, ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯀꯥꯞꯅꯕꯗ ꯁꯣꯛꯄ ꯁꯤꯕꯁꯨ ꯇꯥꯗꯦ꯫ ꯃꯦꯝꯕꯔ 30,000 ꯂꯩꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯅ ꯃꯦꯅꯦꯖꯃꯦꯟꯠ ꯉꯝꯃꯒ ꯃꯤ 100 ꯁꯨꯗꯕ ꯅꯣꯏꯅ ꯀꯔꯤꯒꯤ ꯉꯝꯃꯣꯏ? ꯂꯩꯕꯥꯛ ꯅꯨꯡꯁꯤꯔꯗꯤ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯒꯅꯨ, ꯂꯥꯟꯗ ꯅꯃꯥꯗꯤ ꯊꯣꯡꯒꯅꯨ꯫ ꯑꯁꯨꯝꯅ ꯔꯣꯕꯤꯟ ꯃꯉꯥꯡꯅ ꯐꯣꯡꯗꯣꯛꯂꯤ꯫